Image Powder Ying River Quite Kibipo, Tam Commandar Tram Oxabon Kurumjari. Nasigi, Maruba Powder, State Kitapta, God Night Kumay, Nasi, Pankokre. Manipura Hokupung Marida, now the COVID-19 positive Oiva, Jam Yakinipan, Henakre, Anina, like the person like today. Site Seva Samiti, Kaksingi, Yakima Suwa, Mapok, Midpon, Pankokre, Citing Manasing, Pankokre. Lojana, Agartala की महाराजा बीर विक्रम एयरपोर्ट की अनोवा इंटीग्रेटेड टर्मिनल बिल्डिंग नसी हांगदोखरे हौजिक मपुंग पाव लौबिरसी जरायांग फुरुप की ख्वाइदगी चाव कुमई गानगाई लाइनिंग लाइसोन हराव त्यामग लोइना मफम क्यार पांगथोक नखरे मपुंग वेब थोरम स्टेट लेवल गानगाई सेलिब्रेशन कमिटी न सिंदुना इबोयमा सुमांग लीला सांगलेंदा Union Minister of State External Affairs and Education R.K. Ranjanna Athoiba Mithung Moiduna Haudoke. Thomaduda BJP ST Morsaki President Lamjagai Kamaisu Sarukyake. Thomaduda Wangaladuna MP R.K. Ranjanna Hondokibada. Nasi Pangthok Liba Gangai Kumayasina Purup Asigi Nat Culture Ngakpada Natana Kumayasi Masumi Pangthok Mota Punna State Level Oina Punna Pangthokpa Matautai Haina Hondoke. Manipur haukiba pung kunmarida mioi lisingani ga chani ga tra manga covid test tawda mioi chama ga yankhai nipan covid positive oidana ngasigi covid positive oibagi sang sada taret ka dasmik ama yauki pungpham masida mioi ani leikide state asigi oina covid pandemic hawdagi ngasi phawda apunba mioi lak amaga lising kun ga taruk chamapan ga humdra ga mapan covid positive oiba thena kre masigi manungda mioi lisingani ga supna tara ga marina leikidre hojik state asida active case masing lising manga Humdoi lady Nasi Mui contract na Nabu Faduna distress Toki Vadagi Apunma COVID recover Tokraba Mi Masing Lak Amaga Lising Kulumdoi Chamapanga Subna Ani Yaukre Hosik State Asigi COVID Nabu Fagi Sang Sada Maudatarika Dasmik Yakini Panda Antrakle Malam Yuanity COVID positive Wavigi Masing Koti Kutraga Nitoi Lak Nifuman Lising Humbuga Manga Sama Maudraga Taret Sukre Masi Manunga Mui Lak Yankai Manga Lising Nifumapan Saniga Contractor Laikidre Aduga Narambadi Farakivana Koti Kungataruk Lak Yankai Mariga Lising Humbuga Manga Samri Humpuni Pandemic Asing Setting Panguna Malang Manunga COVID positive case Masing Yamna Tangnaba Han Lebak USA no Oiri Lebakski Mui Koti Taruk Lak Humpuganito Lising Mapan Samaga Contramanga COVID positive oikre. Indiana positive case Koti Hungan Lak Humpuganipan Lising Yankai Samapan Humpugan Nitoi Tangadana Anishuba COVID positive case Passing Yam Tangnaba Lepak Oibagalona Brazil na case Koti Ani Lak Kungan Mapan Lising Kungataret Sani Hum Tangadana Hum Suba Quite Yam Tangnaba Lepak Oire. Manipur State Assay Handak Numit Kudingi COVID positive Wavigi Sang Wakalakpa Amadi COVID-19 variant B.1.1529 Omicron Tanner Punamaram Oirega Disaster Management Act 2005 ki Section 20 Clause 2 Clause A ki Makhara State Disaster Management Authority ki Chairperson State Executive Committee Su Oiriba Chief Secretary Dr. Rajesh Kumar na Thokwa Cherolamagi Matung ina Hiram Kharada Ating Bathamlakle Ating Bathamkraba Hiram Singdi Close space Saivadi Manung Oiba Hall Gumba Pamda Tabak Paktok Pada Yam Lavida Mi Yankai Dagi Hendaba Natraga Mapamda Saliba Mishing Dagi Tankai Hantana Tinba Aduga Open Space Saivadi Ahangba Lampang Singbada Yamavida Mi Shani Dagi Henba Yaroi Miam Tinma Pamda Maru Yamna Maru Oiba COVID appropriate behavior ama oiba face mask susoi soidana upi gadabani amadi upan gadabani kanagumana sana karwan sing ase inda thoklabadi rule gi matung ina matik saba cherak phangan gadabani hariba athing basing ase aini matung ina state asida laiba district magistrate punamak amadi SP singna
नीति नियम असि चनहनबगी दायित्व लौगदबनी अदुगा ngasi thokliba order asi election commission of india na miyam punbaga mari lenana anoba guideline ama thokliba phawba sarangani hairi olympic silver medalist Saikhom Mirabai Sanu ngasi Manipur Police Department da additional superintendent of police sports ki firm Chief Minister N Biren Singh gi official residence da pangthokpa thoram amada khusinakre thoram da Chief Minister na aikhoi gi national asigi sawuk sabam oirba Olympian silver medalist Mirabai Sanu na additional superintendent of police ki firm lokre haina honoke digi nungaiba anena ai thamjage mayamda aduga ai gi taptagi su ai gi CM sarvu ai hainingai leitana thagatpa phongdok cheri dunga si jai join taksanjare kwaidagi yamna nungai haitare players singna ngaijarakpa si sumai medal ama phangba aduga magi state singda matik chaba thabak amamam pairaga phangjaba sibukni player na adum mangjar e haiba tare adu ngasi dai pura mangphang nere yamna nungai ba numine na ai thamjai Sahitya Seva Samiti Kaksing Manipur gi yankhai su mapok numit thorom pangthoktuna samiti asina sahi khuding gi leptana lanthoktu na lakpa site gi mana sing asi lanthokre Kaksing Phuspa Laikai da leiba Library and Information Center Kaksing gi auditorium da pangthokiba thoram aduda DM University gi Vice Chancellor Professor Nomaitem Rajmohana athoiba mithung Sahitya Seva Samiti Kaksing gi President Yangkhom Kengbana thoram mapu amasung Sahitya Academy New Delhi gi Manipuri Language Advisory Board gi convener Nomaitem Kiran Kumar na akhana mithung oina sarup yakhe Sahitya Seva Samiti Kaksing na piba mana phangkhar sing adudi yambem saitana katpa drama amasung isegi larik tapiba yambem mani saita mana 2021 da muket namba lila mari hariba larik asigi aiba buddha singtham imphal da piki yangkhom kengba na katpa sairengi larik tapiba mana singkhu moirang leima niksing kabidas manana I teiraba thabalgi aiba okenro kundongbam hairokta khusinake Yendrembam tabo pina katpa novel amasung short story gi like the piba mana Yendrembam surlata puruskar na usil haina mingthonba lairik asigi damak Tripura dagi L Birmangol da khusinake KSI sawna katpa atopa lon dagi Manipuri lon da handokpa like the piba KSI sawba translation award na angauba sithi khaw lariki damak larik asigi aiba Naurem Vidyasagar Kasada daibada khusinake KSS Birna Katpa Manipur gi Mapanda Kundalita duna Laikraba Manipuri Aiba Aibi Sing the Piva Mana KSS Nalini Saita Manana Tamosu Marololi Lairiki Aibi Moirang Tem Sobita Minakandi Part 1 Kasada Laibada Kusinake Mana Sing Aduda Inafi Amam Certificate Amam Amasung Selon Rupa Lising Taratra Yauri Mana Sing Adu Nasigi Atu Mitung Tarum Mapu Amadi Akanaba Mitung Sina Kusinake Lakliba 2022 general election asida mayai kaban nisha pamdaba thodok wathok sing thoktanaba ECI na pirakpa pauktak amagi matung ina amadi commissioner exercise gi ayaba amagi makhada exercise gi district level nodal officer gi team amadi enforcement team Thawal district exercise anina ngasi Kaksing district ki manung sanba Kaksing lamkhai gi sa hotel singda sathaba Drive amada local market lupa lising kunithoi gi oigadaba yamlaba yungau amade yungang kaya phagat pangam khre phagat laba yu sing adu commissioner excise da thifam thokpa fine thi sing thian laba matung da dispose tawkhragani matung da asigumba nisagi polam sing asi tawidana enforcement team leader inspector S Nilkumar amade district level nodal officer P Ranjit anina miyamda appeal tarokle Pamel Foundation Haina Mingthonba registered charitable organization among Asiragi Imphal West ki Classic Hotel da Babina Group of Companies ki chairman amadi managing director Dr. Dhavli Thangjamna Haudokre Pamel Foundation Haina organization asi Babina Group of Companies na mapungphana sel putokadaba amadi sponsor tawba organization ni masina sanakhona bagi lam asibu mapunsi chupagi career ama oina thamning ba mioi bu mapung phana sawna ba thorang tawdun leire masi non profitable oiba organization amani hainisu Dr. Dhavli na phongdoki
We will focus on health of the children, we'll focus on education of children, and we'll also focus on sports. And whosoever willing to go for sports as one of the careers, then we will definitely give support. Support to business of responsibility amo in alogani, adu support pizagani. Loina na cultural, social, and sporting events maya mama koi ngai sahaja giba donation gi mayam se koi dum chang na lai sisu high ba Pamil Foundation sidagi koi matam gi matung na koi adum support pizagani. Haukiba January tang mapanda samuro masu cinema hall maya da satkang daba singna nomai na kapna hatkiba abuzam John amadi abuzam Sasikanta missing matang da sengkiba Jaysina hayeng dagi matam kaktana maya lambi thinglagani haina Jaysi asigi convener Yanglem Ravina fongdokre magna hai mihat pasing athubuda puthokuna ahak badandi pigadabani haiduna jangsilakiba khongjang imoinu amadi gan ngai kumhai yenglaga numit ini komthokibani sarkarna thakiba hayeng phawi matam asida mihat pasing sarkarna puthokpirakani haibagi thajaba thamli hanasu magna fongdokhe samrong da chathagiba koi mihar asiga mai lenana semjaba Jaysina akoi chathajarakpa melambi shutdown gi khongjang asi akoi imoinu amadi ganga yenga karang amadi ngasi komthok jagre adubu hayeng January gi tang 13 hariba numit asidagi matam kaktana akoi ayuki pung taruk tagina numidang wangi pung mga phawba may lambi shutdown to bui khongjang changjan ba hobjaragani loinana akoi na thajagi ba Manipur government da tang 13 thobki manungda hariba misi sigi karigumba langla langjina ma to werju puthokpiyo haibadu tang 13 thajagi bani Colonel Dr. Vijay Chenji na iba The Anglo-Kuki War 1917-19 Victory in Defeat A Military Perspective cover larik amang asi Kuki NP Complex Sarsampura Kuki NP Manipur gi President Khaimang Chongloina Phongkre ngasi gi thorom aduda Kuki NP Manipur gi President Khaimang Chongloina hai Colonel Dr. Vijay Chenji na iriba larik asina Manipur gi Puwarida kawba yaroidaba Kuki Kanglupna British gi mayokta haukiba lahau adubu singthaba amadi tungi horokniba nahalolda Kanagadaba ama wahuragani masinamak aibau thagatpa phongdokli haike mahakna makha tadun hai haukiba lahau adubu lengakna sakhangbiba asiginamaksu thagatpa phongdoi larik asiga tharaga hoji phawda Anglo Kuki War gi matangda phongba larik masing taret sure masi horokliba nahalol singda kanaba amadi piragani haina mahana phongdokki. The state government of Manipur also accorded due recognition in the year 2019 as Kuki Rising 1917 to 1919. Besides such due recognition, the government also pleased to include 17th October as the Kuki Rising Day in the government calendar as restricted holidays. BJP na lusingduna paliba lengak double engine gi lebak si fail oire haina Manipur Pradesh Congress Committee gi MPCC gi working president ke Maheshwar na phongdokle nasi Manipur Congress Bhavan gi Risang Kising Media Center da pangthokpa pau gi miphamda mahakna makha taduna BJP gi double engine gi lebak sina Miyamda 2017 gi July kun amasung October 3 ta Miyamda Commerce and Industries Department ta lakh 8 ka 0.8 thabak pigani amasung sahida miyoi lakh amaga makhai thabak pigani haina lauthokibadu thabak oina paikatre amasung sahidu gi July kun thama thoida MR Battalion trama thoi hangani hairaga ama phawba hangdokpa ngamkhidre Makata na PWD gi lupa crore chanipan gi scam senfam CBI sangba mathau tare COVID ta sangkhre haribadi miyam da white paper ama kari gi puthok tribun haina su mang hanglak le First dose gi vaccination je masi 57% adagi second dose gi vaccination je masina 43%. That was stated by the Election Commission of India before Model Code of Conduct regarding Manipur state. Adunati double engine se
fail oire haibase the statement made by Election Commission of India regarding the COVID-19 in connection with that COVID-19 the vaccination is totally failed. The promises has been failed. BJP Khundrapam Kendra gi Leramba say Nabapuna Warasim Produktuna Lakiba Mikalasida ticket Pirakpa Amada Puna Sawat Minanaba Haiduna Kendra Sigi BJP intending candidate Taruk Nasi Pusin Kibaga Loinana Kendra Asigi Anova Mandal Office Amasu Nasi Khundrapam Makha Lekaida Hangdokre Nasi Pusin Kiba BJP intending candidate Sing Adudi TH Muhindro I Magiton KSS Kala T Mina Elangbam Sobit Amadi Kaithel Lakpam Ronel ni ngasi Kendra sigi anova mandal hangdokpagi thoram aduga mari leinana mandal asigi president Kangambam Hemantana party gi firal singkhatpaga loinana intending candidate tarukmak amato oina sawatnaba wasaksu lawki thoram aduga mari leinana mahangna haikibada Khundrapam ACSC matam sangna opposition da leiduna talak lei handaki mikhal asida di soidramak BJP gi mihut ama thagatnaba intending candidate taruk asi punsilakpani miyoi taruk asigi manungda ticket pirakpa amada lehoriba mangana punna sawat minagani hainasu magna makatana phungdoki BJP kita sagali ba sa kaino mayam ti loi kai batare na candidate taruk si punjal laga hariba sigi officer si ama si mahak ya honda bidai koina taruk si pun laga taruk si dagi aphang badu dai koi punna sawat mina ba haiba pandam ji leke ngasi ni famasi koi officer ga ba si tobe thasigi tang tara dagi ti Konomjang village gi Laijol football club senduna sathrakiba anisuba Jangam Memorial Open Football Trophy 2022 tournament ki saruk ama oina ngarang numidang Laijol night ki thorum ama more subdivision gi manungsan leiba ti Konomjang playground da pangthokre thorum aduda thado kuki entrepreneur oiriba Minlal All Community Development Organization more Akodom gi President TH Budha Maitai Akodom Vision Secretary L Kamal Maitai amadi village kaya saruk yaduna pangthokhiba thromaduda nat ki jago isai kaya su pangthokhi ngasi Jirbam district ki Samu Punbi Gularthol da leiba community hall da Indian Red Cross Society Manipur State Branch amadi Jirbam branch ka kusam narga detection of diabetes high blood pressure dental checkup ka loinana cancer awareness program yauna one day health camp pangthokre Health camp aduda sahini phugi mathakta leiba miyoi singna saruk yake Health camp aduda Indian Red Cross Society Manipur State Branch ki chairman Dr. Y Mohan Imphal Hospitals and Research Center ki emergency medical consultant Dr. Kangjam Lakshmi IRCS ki life member Dr. Bankim Chandra Thoksom amadi IRCS Jirbam branch ki member singsu saruk yake Health camp aduga mari lena Indian Red Cross Society Manipur State Branch ki chairman Dr. Y Mohan Hai Jirbamda Kwayam Saba Gupta Khaini Sakhar Bhimal Atai Hidak Banagi Polam Singh Ka Hena Saba Amadi Sahi Kunrom Leptana Saba Tarbadi Kashargi Cancer Hospital Lasatpagi Maram Lerak Lagani Maram Asina Jirbam Praja Singna Tobacco Gi Polam Singh Asi Sabidanaba Mahana Apil Taurukhi Tripura ki Agartala leiba Maharaja Bir Bikram Airport ki anova integrated terminal building NITV ngasi hangdokre ayuk ki pung tara da thunglakiba ahanba flight adubu water cannon na salute piki NITV adu January marida India ki Prime Minister Narendra Modi na inaugurate tawkhibani new airport terminal ki commission to badura Union Minister Pratima Bhomik su saruk yaki thromadura saruk yaba Pangjabada Mahak Nungaije Hainasu Mahan Phoming na Phongdokhi NITV Hangdokpa Asina Tripura gi Mayamda Khudongsawa kaya Phangalagani Ikui Kuidana Airport Asidagi Dhaka amasung Bangkok ta international flighting paiba horgani haibu wahamsu Mahana Phongdokhi Tangkak Tare Thongna Bot Thada Nagadariba Uttar Pradesh ki Ahanba Tangkakta Bot Thada Nagadaba constituency Singda BJP gi Mirep Oigadaba Singi list ngasi Union Minister Dharmendra Pradhana rallies tawkre mahakna UP Chief Minister Yogi Adityanath pusu thagatki numidangda nupi masa singna aki ekhang leitana sathokpa ngamliba amadi riot free state ama ohinba ngamliba si Chief Minister Adityanath nani haiduna Union Minister Pradhana thagatpa phongdokhibani hadak ta pangthok khadeba mikhalda BJP na amuk hanna government sem ngamkhigani haiwa humsu mahakna phongdokki Uttar Pradesh ase
नारब स्टेट अमनी हाइनरमनी अदुबु ngasi चाखुटप थौरांग लोमदा लेबाक असigi नंबर 1 स्टेट अमा ओइरे हाइके फेब्रुवारी 10 अमसुंग 13 दा भोट थादनगदौरिबा कंस्टिट्युएंसी 308 की मिरेप की लिस्ट अदुदा अदु यूनियन मिनिस्टर धर्मेंद्र प्रधान न्यू दिल्ली दा लेबा बीजेपी की हेड ऑफिस ता ngasi रिलीज तौखिबनी ngasi लाउथोखिबा लिस्ट अदुदा हौजिक हौजिक एमएलए ओइरिबा मियोय मरफुगा हुमदोइगी मिंगसु याउखि नुपी मिरेप 10 खकसु याउरी मिनिस्टर योगी आदित्यनाथना गोरखपुर सीटा डिप्टी सीएम केशर प्रसाद मौर्याना सिराथु सीटा अदुगा उत्तराखंड की गवर्नर ओइरंबी बेबी रानी मौर्याना आग्रा रूरल सीटा मिरेप ओइगनी हाइरे सानबगी पाउदा लामोइदोंग ममंग लेकाई सिटीजन क्लब LMLCC लामोइदोंग सिंधुना थर्ड स्टेट लेवल ओपन 9 मैन A side football tournament 2022 ngasidagi club asigi playground hodokre punna team taraga nipan saruk yakiba football tournament hodokpagi tharamda Waikhong GP gi pradhan Wangkhem Brojen Mayeng Lamjau GP gi pradhan Urik Kinbam Narjit Luang Wawai GP gi pradhan Yumnam Hemsan Yanglam GP gi pradhan gi nominee Elangbam Rajen Lamwidong GP gi pradhan gi nominee Yumnam Somerjit amadi LMLCC Lamwidong gi vice president Yumnam Noni Singna president member Singwena saruk yakhe Hero Indian Super League ki hoji Goa da sathariba asigi ngarang sanakiba humpu suba match ta FC Goa ga Northeast United FC ga goal amam zero draw ikre ngasi ATK Mohon Bagan ga Bangalore FC ga sanagadaba match humpu mathoi suba match adu di postpone tawkre hayeng January 3 numaiji numita Kerala Blasters FC ga Mumbai City FC ga sanaragani point table da Kerala Blasters FC na match ta mathoi sanabada manga thoirga manga draw satuna match ama maithiraga point kun phangduna ahanbada Jamshedpur FC na match ta mathoi sanabada manga thoirga draw mari satuna match ani maithiraga ani suda leiri hauzik roibada maroi pa amul pijari state ki thapta gangai kumai nasi pangthokre Manipur hok pung kunmari da nauna COVID-19 positive oiba mioi chama me yakhini pan hena kre mioi anina laise pasna leikure Sahitya Seva Samiti Kaksingi yakhai manga suwa mapok limit thon pangthokre Sahitya ki manasing pangthokre lojana Agartala gi Maharaja Bir Bikram Airport ki anova integrated terminal building nasi angdokre ngasi di mes palum sanuk seba matang asu lojire miambu amukana khurumje